ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯌꯥꯔꯣꯏ ꯌꯥꯔꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯩꯇꯩꯅ ꯂꯧꯔꯦ ꯁꯨꯝ ꯅꯥꯀꯟꯗ ꯂꯥꯛꯑꯀꯥꯟꯗ ꯃꯥ ꯆꯩ ꯆꯥꯏ ꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯁꯨ ꯑꯗꯨꯝ ꯆꯩ ꯆꯥꯕ ꯌꯥꯏꯀꯣ ꯃꯟꯇ꯭ꯔꯤ ꯑꯣꯏꯁꯨ ꯆꯥꯕ ꯌꯥꯏꯑꯕꯀꯣ ꯆꯞ ꯃꯥꯟꯅꯩ ꯀꯨꯀꯤꯁꯨ ꯑꯥꯗ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝ ꯆꯩ ꯑꯗꯨꯝ ꯆꯥꯅꯩꯕꯀꯣ ꯏꯔꯥꯡ ꯇꯞꯊꯕ ꯏꯪꯊꯍꯟꯕꯁꯦ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯀꯩꯁꯨ ꯂꯩꯇꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯔꯝꯕ ꯌꯥꯔꯒꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯧꯖꯤꯛ ꯄꯨꯂꯞ ꯐꯥꯔ ꯀꯥꯏꯗ ꯊꯝꯃꯒ ꯂꯣꯏꯁꯟꯅ ꯌꯥꯏꯗ ꯄꯨꯜꯂ ꯊꯝꯕ ꯌꯥꯏꯗ ꯑꯃꯃꯝ ꯀꯨꯀꯤ ꯑꯃꯒ ꯃꯩꯇꯩ ꯃꯔꯤ ꯄꯨꯜꯂ ꯊꯝꯕ ꯌꯥꯏꯕ ꯂꯣꯏꯅꯃꯛꯀꯣ ꯑꯗꯨ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯣꯏꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ सिविल सोसाइटी ऑर्गेनाइजेशन मैम से तौर तासल कुमजल नुसीनब नई मैम होनमीनबी मुई ngमीको अदगी साउरिब मियाम सिंदु थेमदना खोतना कमाय तौजे खोसिगे सुमाइन तौबा सुमदे खोते अमा तौदे सुमाइन तौरगुमजि गायना मोइना थेमनब खोनब मोइना लीडिंग रोल लोबदी याई अदुगा मोइना अहि पा सादनगा आदगा वारेपका लौबु या पोन्तेबको अदुम हारकनी ऑनरेबल सिमस तानो हुइगे